Lakhipur Online Putok Saba Mars Gitang Ani Ningthau Kaban Numit Ki Khomjinba Pao Tabirase Ahan Bada Marui Pao Manipuri Autonomous Council Tanbagi Wakat Mipamama Ngasi Fullertol Bypass Ta Pangthok Lagani Umagi Chahi Ki Mipamlen Lakliba Mars Gitang Taramanga Nungmaizing Nimita Pangthok Number Warem Nakre Lakhipur District Taekwondo Association ki sanaroi singbu taram na upagi thorom panthokre Class 11 da mingchan bagi damak mahiroi pumnamak Aadhaar biometric tangai fadana update tauna bakhangan kre Yangkhaini toi suba Khajuraho Festival da Manipur ki child artist ahumna miyam gi pungning sumat kre Pakistan ki US consulate ta changsi lakiba miyam gi khongjang da mioi tara laikhidre amasung Sanju Samson ki ran marfutara tret kaloinana West Indies bu maithi ba pituna Bharatna T20 World Cup ki semi final da khongthangjin khre Haujik mapung ba pauta birase Manipuri Autonomous Council tan bagi sarukama oina ngasi Mars ki tang ani Kasar ki Fullertol bypass da sit in demonstration ama pangthok lagani Pasiga mari lenana Manipuri Autonomous Council Demand Coordination Committee Asamna Paugi Mipamama Retired SES Kangabam Santi Kumar ki Sangai Dang Harang Pangthokre Paugi Mipamasida Coordination Committee Asigi Chairman Kangabam Santi Kumar Amasung Vice Chairman Konjengbam Ongbi Aruna Debina Media gi thongda miyam da paujelatuna hairiba sit-in demonstration asida mitei amasung mitei pangal khwai ki bikna ngasi Fullertol bypass ta pangthokodoriba wakat mifam asida saruk yabina ba appeal tawrakli Paugi mifam aduda coordination committee asigi convener Khetrimaim Singhajit amasung co-convener Dr. Raju Khumujam su saruk yaki Mars ki tarik ani nithokaba numit Fullertol bypass General Thangal Rani Gaiden lo masung Ravana Tagore Murti ki mamang amasung manakta ekhoi Manipuri Autonomous Council Demand Coordination Committee ki magai dagi sit in demonstration ama langjeri ekhoi na demand tanjari se tha mapan tara sujalakla hojik phawba ekhoi ki demand se phangdri aduna ekhoi mathang demand se ekhoi mathang oina tanjarakpani ekhoi Barak Valley ki MLA Mantri Singh MP Singh mayam da ekhoi memorandum thagat charure Deputy District Commissioner Kasar amasung Hailakandi desu memorandum pisan jarure adugi mathakta Barak Valley Development Minister Shri Kaushik Raina ekhoi ga punna Honorable Chief Minister Sar December 3 2025 ta Silchar Police Guest House ta unan biduna ekhoi ga wari watai sanaduna mana positive response pibirambani asi matang chatharak pasena ekhoi gi demand sida hojik wakta positive amasung final oiba result ama phangdribanina ekhoi Manipuri Autonomous Council Demand Coordination Committee ki ekhoi CSO tramathoi trainthona punna semjariba ekhoi CSO singna amukamok Lakhipur District Commissioner degi o District Commissioner degi permission lojaraga Petros Complex Fullertol bypass ki mamang amasung manakta ekhoi sit-in demonstration hamjagani sit-in demonstration Fullertol bypass ta pung nungthin gi pung amadagi haujadoriba ekhoi gi sit-in demonstration je mai pan view ekhoi Manipuri nation hingminasi Assam da ekhoi chautokna hingminasi ekhoi gi right ekhoi gi legal right constitutional right ekhoi tanminasi asi haraga mayam da hanna na kolamjari ekhoi gi Autonomous Council se phangdaba jade haiba wafam sida imai ben halaman mayam punamakna lengbirakuna demonstration se mase mapung bhan view haiba mayam da ai haijaningi aduga ekhoi gi Autonomous Council se phangdaba jade haiba wakhalon sida
ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯃꯁꯨꯡ ꯃꯤꯇꯩ ꯄꯥꯡꯍꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟꯁꯦ ꯃꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯑꯩꯒꯤ ꯋꯥꯍꯩ ꯈꯔꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ꯫ United Manipuri Association UMA Assam na silangduna akhanaba mifam ama Chingya Lekai Fulartolgi Multipurpose Community Hall da haukiba February gi kunipanda UMA Central Committee gi President L Sarat Chandra na mifam apoiduna pangthokre mifam da UMA Lakhipur District Committee na yumbu oiduna UMA gi chahi gi mifam len lagliba Mars ki tangtara manga nongmaijing nimita pangthok namba warep nakhi mifam len asi mai pakna pangthok namba gi damak ngangom Basanta Kumar na chairman amasung Laren Lakpam namba Kumar na convener oiduna miyoi tara manga na saba reception committee amasu semki makhata na mifam len numit asida Manipuri Development Council gi ahanba chairman amasung UMA gi chief advisor oibiramba akoijam Jiten Singha gi ningsing khudamama community hall manakta khinnabagi warep sulauki lagliba Mars ki tangtara manga ta pangthokodoriba UMA gi chahi gi mifam asida miyamna saruk yapiduna mapung phanbiu haina UMA gi media and publicity secretary L Manitombana miyamda appeal tawrakli Lauthuk chaba amatang lamdam asida aphwa mahiroi kaya puthokpagi pandamda makha chatharpa oina A1 tutorial home Fulartolna class 5 tagi class 12 phawbagi damak akhanaba subjects kharagi oina athuwa matamda class haujaragani hairiba asida mahiroi singna khudong chaba lobinaba ningsingjeri akuppa marolgi damak A1 tutorial home gi management gi oja singi contact number 9436118130 natraga 9954054749 number asida pau phaunabiu Lakhipur District Taekwondo Association asinduna Poilapul Bazar gi mandopta haukiba December gi tang 10 amasung 18 West Bengal gi Kalimpong Multipurpose Sports Complex ta pangthokiba ahum suba Kalimpong International Taekwondo Championship ta medal phanglakraba Lakhipur District Taekwondo Association gi sanaroi singbu taram nokpagi thoroma pangthokre Hairiba championship asida Lakhipur District Taekwondo Association gi sanaroina gold 12 silver tara amasung bronze medal tara mathoi kaloina punna medal lipu mari laurakhi ngarang pangthokiba taram nokpagi thorom asida association asigi president Dr. Kaisam Dilip Kumar na mipama poiki aduga atei dais telengsin khiba singde All Assam Maira Paibi Coordination Committee gi president K Aruna Devi Wangkhem Lekai Binakandi Part 2 gi Sipoi Mutiny Memorial Protection Committee gi president Yumnam Mani Manipuri Autonomous Council Demand Coordination Committee Assam gi chairman Kangabam Santi Kumar Football Academy Lakhipur gi president Irom Gauramani Lakhipur Development Block ki AP president Oinam Piramani Asian Swimming Participant Mutum Satra Retired Oza Nipen Sharma Barak Valley Khasi Jaintia Welfare Organization ki secretary Starling Rupsi Jaintia Khasi Development ki member Morning Star Suja amasung social activist Biren Suja Sarukjaki Thoromasi Association asigi secretary Taurangbam Nogendrana program conduct tobiki Assam State School Education Board na Jila Pumnamaki Inspector of School Singda Class 11 Deming Chanana Bagi Darkas Taurakliba Mahiroi Pumnamaki Aadhaar Biometric Tangai Padana Update Tauna Bakhangan Kre Unique Identification Authority of India UIDAI gi Regional Office tagi phangba cherol gi matungina board na waphamasi thoklakpani board ki cherol asigi matungina masagi chahi manga dagina tara manga phawba masung masigi mathaki mahiroi pumnamaki biometric update tobasi tangai phadabani hairi masigi mathakta handaki mahi masingi chahi asidagi class 11 da mingchanba pamliba mahiroi singna darpan portal da mingchanba matamda biometric update togadabani hairi
Lakhipur Science and Mathematics Society na sinduna haukiba February ki kunipanda leibaki bigyan numit punyabati ME School tolen kun Lakhipur da pangthokre thauramda laikhitraba Bharat ki saknaraba bigyanik CB Raman ki saktam da maira katone kai khumnaki loop ki president Ingudam Binotna mifam poiduna pangthokiba thauramatuda loop ki thobure namasung potharaba headmaster Sapam Robindrana numidasigi nungi oiba warol thamki School asigi headmaster Tonambam Robindrana miyambu taramna okhe matungda loop ki BP amasung potharaba principal Kaisam Birendra amasung Sapormena High School ki potharaba headmaster Laisram Danda Kumarna numidasigi mari lenana maruoiba wafam kaya phongdokhe thauram asigi manungsanna angang singi layekpa amasung quiz competition ki thauram sa pangtokhe Madhya Pradesh government na chahi kutingi leptana pangthorakiba Yankheni Suba Khajuraho Festival Lisingani ka kuntarukta Bal Rashtriya Nitya Mahotsav Manipur gi Kangloi Jagoi Anoi Lekol Kajal gi child artist ahum Kripanjali Atomna Hari Riha Laisa Asem Lembi Sanana Dasabatar amasung Laisembi Namramna Hari Riha Tandap Manipuri solo dance utuna miyam gi thamoi sumatkre hariba Bal Rashtriya Nitya Mahotsav makoi ahumna Manipur gi mahut sinduna saruk yakhibani festival asida India gi state khudingmakte gi artist singna saruk yaduna February gi tang kundagi na kuntaruk phauba Madhya Pradesh ki Satarpur district ki Khajuraho temple da pangthokhibani Pakistan ki Karachi shahar da laiba US consulate ta changsilakiba miyam gi khongjang amada security force ki marakta thokiba mungnaba gi thodok amada yamdrabada miyoi tara laikhidre Iran gi supreme leader Ayatollah Ali Khamenei bo US amasung Israel gi air strike ta sikiba gi mayokta Pakistan sinba thungna chathakiba khongjang gi saruk ama oina thodok adu ngarang thokibani khoisauna raba miyam gi khongjang adu US consulate manungda changsina ba honakibada security force na makoi bu thingna ba hona bada nongmai kap ki bani haire Bharat na lisingani ga kuntaruk ki ICC Men's T20 World Cup ki semi final da changkhre ngarang Kolkata gi Eden Garden da pangthokiba Super 8 ki match amada Bharat na West Indies pu maithiba pikhi match asida West Indies na thamkiba run chamaga maputra manga gi pandamadu Bharat na ball mari wal ingaidana Sanju Samson ki run maputra tret kaloina na mai pakhe South Africa ki mayok tamai thiba nangkiba Bharat ngarang gi match adu Bharat ki damakta de khwaidagi maroiba match ama oikhe Bharat na lakliba March ki tang manga da Mumbai gi Wankhede Stadium da pangthokadaba ani suba semi final match ta England ga thengnaragani ahanba semi final na March ki tang mari da Kolkata gi Eden Garden da South Africa amasung New Zealand gi marakta sanagani World Cup asigi final match na March ki tang 9 da Ahmedabad ki Narendra Modi Stadium da pangthokani Barak Tampak ta ihan hanba oina hotel management da bachelor program haure course asi graduation ga equivalent ni course asi tamlaba matung da ishana ishabu thabak pijaba ngamali amasung maming leiba hotel sing da job tobagi khudum chamba lehali any stream da 12 pass torba mioi singna course asi tambiba yagani hotel da thabak toriba employee singna su on job training oina bivok hotel management degree program asi tambiba yagani University Grants Commission na recognize Toraba Lingayas Vidyapit University na Mai Paklaba Singda certificate pibigani. Certificate asi sarkar ki thabak amadi awang bathaki emvok amuk makhatam dhanbagi damak Bharat apumbada valid oigani. January 2026 session ki damak admission haujare. University asi ki authorized study center Oriba Elite Institute of Hotel Management Ranibari Ambikapatti opposite Ramanoj College Sochada Benchina. Akupa marol ki damakta mobile number 8822890441 da pau phawir Institute asigi Mahiroi Singna Salchagi Maming Leraba Hotel Sagarika Regency da practical training pigani Masiki damakta Sagarika Regency amasung Lingayas Vidyapit University ga MOU sign tawkhare Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu aroibada maroiba paw amukhanna
Manipuri Autonomous Council tanbagi wakat mifam ama ngasi Fullertol bypass ta pangthoklagani umagi chahi gi mifamlen lakliba Mars ki tangtara manga nungmaijing nimita pangthoknaba warem na khre Lakhipur District Taekwondo Association gi sanaroi singbu taram na upagi thorom pangthokre Class 11 da mingchan bagi damak mahiroi pumnamak Aadhaar biometric tangai fadana update tauna bakhangan khre Yangkhaini toi suba Khajuraho Festival da Manipur gi child artist ahumna miyam gi pungning sumat khre Pakistan gi US consulate ta changsi lakiba miyam gi khongjang da mioi tara laikidre amasung Sanju Samson gi ran marfutara tret kaloinana West Indies bu maithiba pituna Bharatna T20 World Cup ki semi final da khongthangjin khre Lakhipur Online YouTube channel gi pau sandok chaba ngasigi oinadi matang asidaloi jare